Baba nabadu nuaite, baba na phanabu ke pambi. Masih Kangleipak Tengbang Luki member singna laksari basi Salungpham Mamang Leikai Sarangthem Amarjit Singh dani koi miyamna amadi Kangleipak Tengbang Luki member mayamna angamba mateng pangnaraga ngasi Amarjit Singh da akoi Lising kun kusinaba laksabani makha tanasu miyamna Amarjit damakta mateng pangbiyu haina Kangleipak Tengbang Luki maikaidagisu haijari. Nabadu nuaite, baba na phanabu ke pambi. Kangleipak News Tengbang Lupna akoi awabasi ubiduna miyamda paudam santokpadagi ipuroibagidamak Kangleipak News Tengbang Lup member singna ipuroibagidamak Lising kul mateng pangbirami atai lup mayamnasu mateng pangbirai pangbiriba mayambu haningai leitana thagatsari aigi ipuroibase aruba phibamda leibana paisa asuki matik chang miyamna nusibiduna mateng pangbirau gairiba leibakki government singnasu operation amadi loigre ama tawdau watli paisa haningai leitana changona paisa asu amata leijade miyamna nusibiduna mateng pangbase haningai leitana su thagatsari haujik ipuroibagi phibam masa gyandi laktri makhong makhut khara lengmadi hore ipuroibagi damang miyamna mateng pangbiyu.